Fajarene. Tiểu tâm thầm luôn không? Chỗ luôn. Được. Hai mẹ em ngasi디 mẹ em ngasi mathel hangoi on chajaraktoinebako hoji akhoi gai hangoi phaba chatli komdai phadoinebako dudi mẹ em pulap phaba chatminoroji labuk lomda kumaine mẹ em komdagi oina phadoine ida puriba mamana pai nongmai je chi tawraga kaptharaga hatke tawbneba ꯀꯣꯝꯗꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯇꯨꯔꯦꯟꯁꯤꯡꯗꯁꯨ ꯂꯩꯇꯦ ꯈꯔ ꯆꯥꯎꯕ ꯊꯤꯕꯅꯦ ꯑꯝꯇꯁꯨ ꯐꯪꯗ꯭ꯔꯦ ꯃꯌꯥꯝ ꯉꯁꯥꯏꯒ ꯀꯣꯏꯆꯠ ꯆꯠꯂꯨ ꯐꯪꯗ꯭ꯔꯕꯅꯤꯅ ꯃꯌꯥꯝꯁꯤ ꯀꯩꯅꯣꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤꯗ ꯑꯣꯏꯅ ꯇꯥꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥ ꯑꯃꯅ ꯐꯥꯔꯤ ꯁꯤꯗ ꯂꯩ ꯑꯗꯨ ꯈꯔꯗꯤ ꯐꯥꯔꯦ ꯉꯥ ꯑꯣꯏꯅ ꯑꯝꯇ ꯀꯥꯞꯀꯦ ꯁꯣꯏꯅ ꯐꯥꯔꯦ ꯆꯥꯎꯔꯦꯍꯦ ꯁꯤꯗꯤ ꯆꯥꯎ ꯌꯥꯗ꯭ꯔꯤꯁꯤꯅꯦ ꯎꯃꯦ ꯐꯖꯔꯦ ꯁꯦꯝꯃꯣ ꯂꯧꯊꯣꯔꯛꯑꯣ ꯌꯥꯔꯕ ꯁꯤꯈꯩꯗꯤ ꯌꯥꯝꯃꯦ ꯃꯌꯥꯝ ꯊꯣꯡꯕꯗ ꯑꯝꯇ ꯊꯥꯖꯤꯟꯕꯅꯦ ꯀꯩꯅꯣ ꯁꯠ ꯌꯥꯗ꯭ꯔꯤꯅꯦ ꯌꯥꯗ꯭ꯔꯕ ꯐꯥꯎꯔꯒ ꯀꯩꯅꯣ ꯇꯧꯕꯁꯤꯅꯦ ꯁꯤꯉꯩꯗꯤ ꯐꯥꯔꯦ ꯃꯌꯥꯝ ꯐꯖꯔꯦꯅꯦ ꯁꯤ ꯈꯨꯁꯦꯝꯁꯦ ꯀꯃꯥꯏꯅ ꯃꯊꯤꯕꯣꯡ ꯃꯔꯤꯟꯁꯦ ꯑꯗꯨꯝ ꯂꯧꯊꯣꯛ ꯂꯣꯏꯔꯦ ꯃꯌꯥꯝ ꯀꯃꯟ ꯑꯣꯏꯅ ꯆꯥꯅꯕ ꯄꯣꯠꯇꯤ ꯅꯠꯇꯕꯅꯤꯅ ꯃꯌꯥꯝ ꯍꯩꯅꯗꯕ ꯌꯥꯎꯕꯤ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯑꯣꯏꯅꯗꯤ ꯉꯥꯛꯄꯤꯒꯅꯤ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯥꯃ ꯍꯣꯏꯔꯣꯝꯗ ꯇꯥꯎꯔꯁꯦꯅ ꯆꯠꯂꯦ ꯅꯤꯛꯇꯕꯤ ꯑꯗꯨꯝ ꯊꯝꯃꯧꯅꯤ ꯃꯥꯝ ꯍꯪꯉꯣꯏ ꯇꯥꯎꯗꯣꯔꯦ ꯍꯪꯉꯣꯏ ꯇꯥꯎꯕ ꯍꯧꯗꯣꯔꯦ ꯑꯩꯈꯣꯏ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯥꯝꯃꯒ ꯑꯣꯏꯅ ꯑꯅꯧꯕ ꯆꯍꯤꯒꯤ ꯏꯟꯖꯥꯡ ꯑꯅꯧꯕ ꯑꯝꯇꯪ ꯇꯦꯁ ꯇꯧꯖꯦꯅ ꯇꯧꯖꯔꯛꯄꯅꯦ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯍꯪꯉꯣꯏꯁꯦ ꯌꯦꯡꯉꯨꯇꯨ ꯃꯌꯥꯝ ꯃꯥꯝꯃꯕꯨꯗꯤ ꯑꯗꯨꯝ ꯄꯥꯝꯅ ꯑꯗꯨꯝ ꯆꯥꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗ ꯃꯥꯒ ꯇꯧꯔꯒ ꯑꯅꯧꯕ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯦꯁ ꯑꯝꯇꯪ ꯇꯧꯖꯦꯅ ꯃꯌꯥꯝ ꯇꯧꯕꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯔꯁꯤ ꯁꯤꯗꯅ ꯏꯔꯣꯟꯕ ꯈꯔ ꯂꯩꯔꯦ ꯁꯤꯗ ꯑꯗꯨꯝ ꯀꯥꯡꯁꯨ ꯈꯔ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯁꯤꯗꯅ ꯍꯪꯉꯣꯏ ꯈꯔ ꯂꯩꯔꯦꯀꯣ ꯄꯤꯁꯁꯦ 20-30ꯃꯨꯛꯇꯤ ꯑꯗꯨꯝ ꯑꯣꯏꯕꯅꯦ ꯑꯗꯨꯝ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯦꯁ ꯇꯧꯒꯦ ꯇꯧꯖꯕꯅꯦ ꯑꯗꯨꯗꯤ ꯃꯥꯝꯃꯒ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯛꯑꯒꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯖꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧꯔꯁꯦ ꯑꯗꯨꯗꯤ ꯑꯁ ꯍꯪꯉꯣꯏꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅꯗꯤ ꯆꯥꯗꯣꯏꯅꯤ ꯇꯨ ꯃꯌꯥꯝ ꯌꯦꯡꯉꯨꯇꯨ ꯃꯥꯝꯃ ꯎꯠꯂꯨꯅꯤ ꯍꯪꯉꯣꯏ ꯆꯥꯗꯧꯅꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯦꯁ ꯇꯧꯖꯔꯛꯑꯒꯦ ꯑꯇꯩ ꯆꯥꯗ꯭ꯔꯤꯉꯩꯗ ꯑꯗꯨꯗꯤ ꯍꯥꯎꯏꯅꯦ ꯑꯗꯨꯝ ꯍꯥꯎꯖꯕꯤ ꯃꯥꯝꯃ ꯀꯩꯅꯣ ꯀꯣꯟꯅꯕ ꯁꯤ ꯂꯩꯔꯦ ꯍꯥꯎꯏꯅꯦ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯍꯥꯎꯕꯅꯦ ꯑꯍꯥꯟꯕ ꯇꯦꯁ ꯑꯣꯏꯅ ꯍꯪꯉꯣꯏ ꯑꯃꯃꯝ ꯍꯥꯞꯄ ꯇꯧꯁꯤ ꯀꯩꯅꯣ ꯆꯥꯛꯇ ꯑꯃ ꯍꯥꯞꯆꯤꯜꯂꯣ ꯃꯌꯥꯝ ꯄꯨꯂꯞ ꯌꯣꯝꯕ ꯇꯧꯔꯁꯦ ꯍꯧꯖꯔꯛꯑꯒꯦ ꯃꯌꯥꯝ
Hey mà nó ngồi hình thế nào đó hỏi em Đấy là mà đối với em tên rồi hỏi với được đấy là hỏi đi hoa rồi hỏi hôm nay em nggak cajib apa aja lalu belum di fase penewa itu jam aja pang berapa pang berkala sih kan yang tàu lấy jam mam jam di xa rồi nó khăn penewa sih ya mam itu jam hậu hay vậy rồi mà hậu trần với nó bán tàu rồi gì sih đi ngon quá rồi ngon hậu đó mà nó hành gì đấy hơi luôn anh nản tôi đây Hangoi bisa nim dia oh ya last kali kaki ini yang kau ngajak hau ni nak yang gitar yang mau thì nó lại ở lời quên hau ấy phải nào ai đi ngày sinh nhà ham cha rồi nhằm hấu lên bần làm hấu lắm phải không mẹ em chứ mà mẹ em mà hấu chẳng được riêng chẳng có riêng video được mẹ em ngasih video gì hanya video yang kita kadi si video gì mẹ em ngapi cái này hanya video try trồng những bữa kita kadi mẹ em try trồng vô yam hậu ấy được không
ꯍꯩꯅꯕꯤꯗꯕ ꯌꯥꯎꯕꯤ ꯇꯥꯔꯒꯗꯤ ꯃꯁꯤ ꯚꯤꯗꯤꯑꯣꯁꯤꯃꯗꯤ ꯉꯥꯛꯄꯤꯒꯅꯤ ꯂꯧꯁꯤꯟꯖꯔꯒ ꯑꯗꯨꯗꯤ ꯕꯥꯏ ꯕꯥꯏ ꯌꯥꯝ ꯍꯥꯎꯋꯦ